ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯍꯨꯝꯗꯣꯏꯒꯤ ꯃꯦ 3ꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯛꯄ ꯆꯍꯤ 3 ꯁꯨꯔꯛꯄꯒ ꯂꯣꯏꯅꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯈꯨꯗꯤꯡꯃꯛꯇ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯀ꯭ꯂꯥꯁ 11 ꯇꯝꯅꯅꯕꯒꯤ ꯃꯤꯡꯖꯜ ꯁꯦꯜ ꯐ꯭ꯔꯤ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯥꯎꯟꯁꯤꯜ PSDC ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯥꯎꯟꯁꯤꯜ PSDC ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯔꯨꯑꯣꯏꯕ ꯃꯦꯝꯕꯔꯁꯤꯡ ꯌꯥꯎꯅ ꯊꯧꯕꯥꯜ ꯀꯣꯂꯦꯖ ꯔꯣꯗꯇ ꯂꯩꯕ ꯐꯦꯟꯁꯤꯌꯔ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ PSDCꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯂꯥꯝ ꯖꯣꯇꯤꯟ ꯁꯤꯡꯅ ꯍꯥꯏꯈꯤꯕꯗ PSDCꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛꯀꯤ ꯑꯣꯏꯔꯛꯂꯤꯕ ꯑꯃꯗꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯆꯍꯤ 3 ꯆꯨꯞꯅ ꯆꯔꯥꯡꯅꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯒꯤ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯔꯛꯄꯅꯤ ꯍꯥꯏꯈꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯃꯇꯝ ꯁꯥꯡꯅ ꯃꯅꯤꯡ ꯍꯜꯂꯛꯄ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯔꯥꯏꯠ ꯇꯨ ꯑꯦꯖꯨꯀꯦꯁꯟ ꯑꯁꯤ ꯐꯪꯂꯛꯇꯕ ꯌꯥꯕꯒꯤ ꯐꯤꯚꯝꯁꯤꯡ ꯂꯥꯛꯄꯗꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯥꯎꯟꯁꯤꯜ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯀ꯭ꯂꯥꯁ 12 ꯐꯥꯎꯕ ꯍꯥꯡꯂꯤꯕ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯈꯨꯗꯤꯡꯃꯛꯇ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯀꯣꯝꯊꯣꯛꯄꯒ ꯂꯣꯏꯅꯅ ꯀ꯭ꯂꯥꯁ 11 ꯇꯝꯂꯛꯀꯗꯕ ꯃꯍꯩꯔꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯑꯦꯗꯃꯤꯁꯟꯗ ꯐ꯭ꯔꯤ ꯑꯣꯏꯔꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯁꯤꯡꯗꯒꯤ ꯃꯍꯩꯔꯣꯏ 5,000 ꯍꯦꯟꯅ ꯄꯨꯊꯣꯛꯇꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯃꯛꯄꯨ ꯂꯩꯕꯥꯛꯀꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯌꯦꯡꯂꯒ ꯑꯃꯗꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ PSDCꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯈꯨꯗꯤꯡꯃꯛꯇ ꯀ꯭ꯂꯥꯁ 11ꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯍꯩ ꯇꯝꯕꯗ ꯄꯩꯁꯥ ꯑꯃꯠꯇ ꯂꯧꯗꯅ ꯃꯍꯩ ꯇꯝꯕꯤꯅꯕ ꯋꯥꯔꯦꯞ ꯑꯁꯤ PSDCꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯧꯃꯤꯟꯅꯕꯅꯤ ꯍꯥꯏꯔꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯋꯥꯡꯃꯗꯒꯤ ꯂꯥꯛꯄ ꯃꯍꯩꯔꯣꯏꯁꯤꯡꯗꯁꯨ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯆꯞ ꯆꯥꯅ ꯄꯤꯒꯅꯤ ꯍꯥꯏꯈꯤ꯫ ꯀꯣꯃꯔꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠꯁꯤꯡ ꯑꯗꯨꯒ ꯍꯧꯖꯤꯛ PSDCꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯔꯨꯑꯣꯏꯅ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯐꯥꯎꯟꯗꯔꯁ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯟꯅ ꯉꯁꯤ ꯒꯦꯗꯔ ꯇꯧꯃꯤꯟꯅꯔꯀꯥꯟꯗ ꯌꯥꯝꯅ ꯀꯨꯞꯄ ꯃꯤꯐꯝ ꯑꯃ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯑꯩꯈꯣꯏ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛꯀꯤ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯑꯃꯗꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯆꯍꯤ 3 ꯀꯝꯄ꯭ꯂꯤꯁꯟ ꯑꯣꯏꯅ ꯂꯩꯕꯥꯛꯀꯤ ꯀ꯭ꯔꯥꯏꯁꯤꯁ ꯂꯩꯔꯤꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤꯅ ꯁꯦꯟꯃꯤꯠꯂꯣꯟꯗ ꯂꯩꯕꯥꯛꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯁꯦ ꯃꯅꯤꯡꯂꯣꯝꯗ ꯌꯥꯝꯅ ꯁꯥꯡꯅ ꯍꯜꯂꯛꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤ ꯎꯔꯀꯥꯟꯗ ꯑꯃꯗꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯇꯨ ꯑꯦꯖꯨꯀꯦꯁꯟꯁꯤ ꯐꯪꯂꯛꯇꯕ ꯌꯥꯕꯒꯤ ꯐꯤꯚꯝ ꯀꯌꯥꯁꯤꯡꯁꯤ ꯑꯩꯈꯣꯏ ꯎꯔꯛꯄꯗꯒꯤ 9-10 ꯊꯣꯛꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯥꯎꯟꯁꯤꯜꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯦꯐꯤꯂꯦꯇꯤꯡ ꯕꯣꯗꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯒꯤ ꯊꯥꯛꯇ ꯂꯩꯔꯤꯕ ꯁ꯭ꯀꯨꯜ ꯑꯄꯨꯟꯕꯁꯤꯡ ꯑꯁꯤꯗ ꯑꯄꯨꯟꯕ ꯁꯥꯇ꯭ꯔ ꯏꯟꯇꯦꯛ ꯀꯦꯄꯥꯁꯤꯇꯤꯁꯤ ꯑꯩꯈꯣꯏ 5,000 ꯒꯨꯝꯕ ꯑꯩꯈꯣꯏ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯐꯝꯁꯤꯗꯒꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯄꯨꯊꯣꯛꯄꯅꯤ꯫ ꯃꯁꯤꯒꯤ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝꯁꯤ ꯌꯦꯡꯉꯀꯥꯟꯗ ꯆꯍꯤ 3 ꯀꯝꯄ꯭ꯂꯤꯁꯟ ꯑꯣꯏꯔꯕ ꯑꯃꯗꯤ ꯂꯥꯏꯔꯕꯁꯤꯡꯒꯤ ꯈꯨꯟꯅꯥꯏꯔꯣꯟꯁꯤꯗ ꯑꯩꯈꯣꯏ ꯑꯋꯥꯕ ꯇꯥꯔꯕ ꯃꯌꯥꯝꯁꯤꯒꯤ ꯔꯤꯂꯤꯐ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯑꯣꯏꯅꯗꯤ ꯄꯦꯔꯦꯟꯠꯁꯤꯡꯗ 2026 ꯁꯦꯁꯟꯒꯤ 11 ꯀ꯭ꯂꯥꯁꯇ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯦꯛꯖꯥꯝ ꯇꯧꯔꯀꯥꯟꯗ ꯄꯩꯁꯥ ꯑꯃꯠꯇ ꯂꯧꯗꯅ ꯑꯩꯈꯣꯏ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯤꯕꯒꯤ ꯐꯤꯔꯦꯞ ꯑꯁꯦ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯥꯎꯟꯁꯤꯜꯅ ꯑꯩꯈꯣꯏ ꯂꯧꯖꯕꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯑꯉꯥꯡꯁꯤꯡꯁꯤ ꯗ꯭ꯔꯣꯞ ꯑꯥꯎꯠꯀꯤ ꯃꯁꯤꯡꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯇꯨ ꯑꯦꯖꯨꯀꯦꯁꯟꯗ ꯄꯤꯔꯤꯕ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯃꯇꯝꯁꯦ ꯃꯈꯣꯏꯅ ꯐ꯭ꯔꯤ ꯑꯦꯟड ꯀꯝꯄꯜꯁꯔꯤ एजुकेशन पीबगी मुहूर्त सेंबिलोन सुचलपना हायर सेकेंडरी थाक्सी यौरपसीदा ड्रॉप आउट मसिंग से यामने हेंजलपा अमदी सिगिसी उरपदगी 5,000 की इंटेक कैपेसिटी से मणिपुर की मफम डिस्ट्रिक्ट अतोपसिंदगी अखोई थौबाल की डिस्ट्रिक्ट लाकांदा मिंग चनबा मतमदा अखोई हाई फैसिलिटी से सी खुदिमक से पेरेंट्स सिंदा अमदी फैमिली सिंदा मसी खुदोंग जाबसिंग से अखोई अमत ओइना पिजगे हाइसिंग सिगी मिफम सिगी resolution से कोई लेबाक में आमदा लौटोक्सरी प्राइवेट स्कूल डेवलपमेंट काउंसिल तुम कोई नहीं हिंबो ओइसन प्राइवेट स्कूल डेवलपमेंट काउंसिल ना संगसिल एबा खुंफम मसिदा लेबाक में आमदी फैमिली सिंना को सपोर्ट ऑफ व्यू है ना में आमदा नोटिस भी हो जंस बिजे